पाउसेद युमफम ओइबा मरुइबा पाउ खरा अपडेट तौजरी जॉब कार्ड की खुदोंग चाबा पीबीद्रे हाइदुना मियोय मंगा के मथक्ता केस रजिस्टर तौख्रे आइन नजादब मोंगद थमलंबा लोक खुबगी हिराकसिंग फागतख्रे फी लोगनो हाइबदा प्राइवेट स्कूल सिंगना साउबीगनो NSUI लेंगाक लोमिसिंदा हार फंगनबा ngamdriba asi mapukchel sengba watpadagini hamanta China Galwal Valley dagi kilometer amarom dagi lanmi lakthuklagani report Lebak asigi oina COVID-19 case lakh tarit yaure laikhidabana lesing kun maya yaukhre Yek pota hatahana India ki chalek tahapchinana bo hotnaribasi isagi khongda singjangna yansin bani KSA Isagi lol yek leijaba iramdam kanglaipak asigi pukai oiriba kanglai yek pu kanagumba kharana India ki currency da apchinana ba tahatana thabak toriba adu Isagi khongda singjangna yansin ba oina thokani loina da thawong asi lepiduna madugi afapata mamutana miyamga naina hubagi tanja lahubana achumba khongthang oigani haire Kanglaipak Student Association KSA ke serol amana hai Isagi identity takliba iya ke sinapam asi yamna maru oibana amuktang munna wakal khanthauba chungani amadi hiram asida yamna tahatana thabak tawroidabani Serol asina hai Manipur Official Language Act 1979 ki matung inna Manipur ki official language ase Manipuri lol na oibaga loinana Manipur ki language written in Bengali script haina mayek sangna iduna leiri amadi ngasi maksu semdoktana leiri asigumba phibam asida India ki currency da hapkadirba script asi karamfano haibagi asobo hang ma thorakbaga loinana Manipuri Official Language Act 1979 ki matungina Bengali script po India ki currency da jawsin khrabade lamdam asigi puwari da amuba masuna mayek lana ikhigani Amaromda matam sang yet aduna lakiba kanglai mayeki masingi matangda akang ai kayagi marakta jasinaba amanga sifawa leitre Hauzik sinariba mayek masing asida graduate thak pawbagi larik phongduna mahirosingna tamnarbasu kanglaipak asigi ahlaman singna thambiramba ariba matamgi lairik poya kaya paba ngambra haibagi uhangsu leitaba nate haire asiguma phibam asina yamna tahaba mong amada India ki currency da kanglai ek asi hapsinana hotnaba asi Isagi khongda singjangna jansin bagum tholakadra amadi maduna kari orakpa yabagi haibado akhang ahi punamana khantaba amadi punna taname naduna achumba phire pama lawba chungani haina zirol asina makha tare atopa pau amadana class 12 farka wathauba ngasi dagi ahokre Council of Higher Secondary Education Manipurna lawba kumsi sahi ki class 12 parkha ki subject ki parkha sing ngasi dagi ahore parkha asia heng phawba chathagane Parkha asida ngasi center jangkai matoida mahiroi dising hom satuk taragani pana parkha thari hayeng na center kun mari da mahiroi changwani pudari na parkha thagani haire Jiribam Higher Secondary School da candidate manga parkha thaga da bada ngasi nupa ahum nupi ama parkha thaki haire Aroibida content sing asigi maroiba pawkhara asipa pawdam jariba Manipur Local News YouTube channel amadi Facebook page asidagi Yengbiri bapuna mapu thagat cheri loina na channel asina atom da kanar badi subscribe like and share to ba kawi gunu puna mapu amuka na thagat cheri